Tamthiba Brazasu matam khara khaktani chauramba akanba nonglei su loiba naiki nongsu nongkhangna loikhrakan tapna yening su songkhalakhi punsi amagi yening su anauba hulakpa ngaikigadra lakhidra yening ngairiba aigisu punsi basanta yarani matagum phingatpa mana sauringe harauba khodingmak magi makhada leihaningba mina mangonda no luklinge harauba ningkhombani mingonda thina ngangbada mapa leidabani chauri matik magi makhada leibe staff amata mani inthina ngangdabani thina ngangbani tumit kangomna mamal leitana ui adubu ngasidi phirepana hairakpa wangangduna magi napalgi pambido tubat singjangna yantatkibagum pumtek tekhi mayaida kai nungsi khudakta yanaki masagi asoiba khangda mangonda soiba taglakliba miduda singnaba thoina dum henkribani masung mamana bagumba mahakna maya mamangduda atumna mangonda khonwang khalakpado aduk thina su sauningki aduga amana cheraktuda angakpa haibado oikre mayam singdudi hauzikta honor gi machanupa ama kanglei baksigi wangmada doctor oiri mafamsida nong mahalakini haikibadu suningsingnarei atenma matam kharasida phirepana tawning batawbada akiba leitribasigi maram simasu mayek sengnarakhi hauzik khattada phazai haiduna khanaramba phirepagi magun marasi dumaso hena dum chadum maithongduda thomjillaga yaukre ningkhomna wangangda leikibada magi sakmaidi yengbirei aina doctor bu yam respect tawse adubu doctor na nungsirini haina crime torumba misak amabu yokhatpada fataba mayam amlakani doctor so amtang wakhal khandabiu excuse to marol hosupok sengdribasini magi mathak thangbada kana yorumgani khangmangam manate hauze maksu mafamsida maga thabak tawminaba khongbu yoramloi haningai leite ningkhomba taptharakle tanjaduda mana saurubada magi asoiba mayam yoraklani khangmana fare noina thokpu tawro aidi minungsi yengluba khaktani fataba kanglupti aina su support tawgi khanba leite hairaga thokre mayam singdudi hagotnadre meeting loire haiba wahai thamlamdabana phirepana samjilai mayam su thabak tawnoro hairakpade hagotnakre anidudi famori wari makha chathai eronna hanagi staff singse yam chingnaba yaba ma ongoin tawri management department na duty lai thokpa natragana makoi su suruga khutsamnaba anisida amadi leire phirepana rikse fagi dagi yam chawngarakpai phibam da lakto male situation se kainom sum toksale aduni haying bera karakadrana khalle isu icham daba family gi macha masugo oire high profile case ni ko yam lurise sigi box atai patient singi family na taragadi thagai singna moifo moigi miyoi amata mafam sida thamningaroi safety feel toroi sigi khallubada mathayam sai box so likti soidno oina rakadra khalle adubu direct sumaina thoi haibasima khangan badi suka yadamni ko pawungdi khangorabo khangabani magi di matha sarira sajira khangmangam natida ma thokpa leramgani management department yam thajabani hauzukti makok su tangawramani khangdeda kari deu paile police te paw ngai ba haibaduni ado ngai ko ningkhomado tha amagi atopa mafam da leini hairaga la emisina kamai toriba pawga taraga khudakta la e hainingai su leiti khudakta la aso khar thumandrane yorokpa ngasai khaidi lamselude sisungak ningai oiba maram amadi oirakle hoine eronna ma phokchingna khale eda torise hauzikan amta thajaba yabagi matam natre hauzimukti wa hairagumse kangthokumse magi ma ongma tawkhre yingthokise maru aina mahaksu involve toramba yari doctor natragana khara chawbam di chenare hospital sigi somda ningkhoma makok pairami matha saabana loire suruna machin he kanglakpada magi punsidi loirabani aduna ma makoktu sathina sakre kamai toksige kari toraga mat hingba yagani khalli chuba metlaga phammi sauning behen manbe table duda makut kutumna kanna thindali asu yam cheksindaba thabam tawbada thabak ama tawbada mi chenadradi yadabe thabak se atom tawradawni madugi minnai nubido afabanate kari gumma mana loi othoraklagana kamai tawba as aidi loiredana athumaiga tawrade adubu ai kire matha sare haibasimadi uthokba yadre aigi asonba pangdaba itawsi utba yadre ai maba amutang unahwana fani magi maong mataw yengthokpuna chumni aduga aigi maramda kangthoroktanaba wasu melhorage haitun hawgalakle thokraga police station da yamna thuna lai
ꯑꯍꯥꯟꯕꯗ ꯎꯅꯒꯦ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯍꯥꯏꯖꯃꯟꯕꯗꯒꯤ ꯌꯥꯔꯛꯏ꯫ ꯁꯨꯔꯨꯒ ꯎꯅꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯈꯛ ꯎꯅꯕꯗ ꯅꯤꯡꯈꯣꯝꯕꯅ ꯁꯨꯔꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ, "ꯀꯃꯥꯏꯅꯅꯣ ꯇꯧꯔꯤꯁꯦ?" ꯁꯨꯔꯨ ꯃꯔꯨ ꯂꯨꯛꯊꯩ꯫ "ꯎꯈꯤꯕꯅꯤ꯫ ꯅꯁꯥꯅ ꯆꯦꯛꯁꯤꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯏꯕꯅꯤꯅ ꯅꯁꯥꯅ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ꯫ ꯅꯪꯒꯤ ꯅꯃꯥꯒꯤ ꯑꯅꯥꯕ ꯑꯩꯅ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯃꯈꯥ ꯇꯥꯕꯗ ꯋꯥ ꯑꯝꯇ ꯀꯥꯡꯊꯣꯔꯛꯇꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ꯫ ꯍꯦꯛ ꯀꯥꯡꯊꯣꯔꯛꯄꯗ ꯅꯪ ꯈꯛ ꯅꯠꯇꯅ ꯑꯩꯁꯨ ꯂꯣꯏꯒꯅꯤ꯫ ꯑꯩ ꯑꯃ ꯂꯩꯍꯧꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯅꯪꯒꯤ ꯃꯃꯥꯒꯤ ꯑꯅꯥꯕꯗꯣ ꯑꯩꯅ ꯁꯦꯟꯅꯕ ꯌꯥꯏ꯫ ꯑꯆꯪꯕ ꯁꯦꯜ ꯂꯣꯏꯅ ꯄꯨꯊꯣꯛꯄ ꯌꯥꯏ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯑꯅꯤꯃꯛꯅ ꯖꯦꯜꯗ ꯂꯩꯔꯗꯤ ꯅꯪꯕꯨ ꯅꯃꯥꯗꯣ ꯀꯅꯥꯅꯅꯣ ꯁꯦꯟꯅꯗꯣꯏꯁꯦ?" ꯁꯨꯔꯨ ꯈꯨꯝꯗꯦ, ꯑꯗꯨꯕꯨ ꯅꯤꯡꯈꯣꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯆꯨꯝꯕꯅ ꯃꯥꯁꯨ ꯌꯥꯅꯤꯡꯂꯝꯃꯤ꯫ ꯃꯅꯨꯡ ꯀꯟꯕꯩ ꯀꯟꯕ ꯑꯗꯨꯝ ꯀꯜꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯃꯨꯛꯁꯨ ꯋꯥꯈꯜꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯁꯦ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯅꯤꯡꯅ ꯃꯈꯣꯡ ꯊꯥꯡꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯈꯟꯕ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯈꯣꯝꯕꯅ ꯊꯦꯝꯖꯤꯜꯂꯛꯏ, "ꯐꯖꯅ ꯂꯩꯔꯣ꯫ ꯑꯩꯅ ꯅꯪꯒꯤ ꯏꯃꯥꯗ ꯐꯖꯅ ꯈꯨꯝꯃꯒꯦ꯫ ꯑꯩꯅ ꯊꯣꯛꯄ ꯑꯩꯒꯤ ꯏꯅꯥꯛꯇꯁꯨ ꯊꯝꯒꯦ꯫ ꯃꯥꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯒꯦ꯫ ꯅꯪ ꯅꯣꯏ ꯏꯃꯥꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯩꯅ ꯅꯤꯡꯊꯤꯅ ꯁꯦꯟꯅꯅꯤ, ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ꯫ ꯆꯠꯂꯨꯈꯤꯒꯦ꯫ ꯀꯨꯏꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏ꯫ ꯁꯨꯝꯕ ꯋꯥꯔꯤꯁꯨ ꯀꯨꯏꯅ ꯁꯥꯟꯅꯕ ꯌꯥꯔꯣꯏ." ꯍꯥꯏꯔꯝꯂꯒ ꯅꯤꯡꯈꯣꯝꯕ ꯊꯣꯔꯛꯂꯦ꯫ ꯁꯨꯔꯨꯒꯤ ꯃꯇꯧꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯈꯤꯇꯪꯁꯨ ꯌꯥꯡꯕ ꯉꯝꯈꯤ꯫ ꯋꯥꯏ ꯈꯔ ꯍꯦꯛ ꯁꯪꯅ ꯊꯣꯔꯛꯏ꯫ ꯒꯥꯔꯤꯗ ꯍꯦꯛ ꯐꯝꯃꯒ ꯇꯥꯝꯅꯥꯒꯤ ꯃꯄꯥꯒꯤ ꯐꯣꯟ ꯂꯥꯛꯁꯤꯜꯂꯛꯄꯗꯨꯗ ꯍꯨꯃꯥꯡ ꯑꯃꯨꯛ ꯀꯥꯡꯈꯠꯂꯛꯏ꯫ ꯀꯣꯛꯆꯥꯎꯕꯤꯐꯥꯎ ꯀꯥꯔꯝꯃꯤ꯫ ꯄꯥꯏꯗꯕꯗꯤ ꯌꯥꯗꯕꯅ ꯄꯥꯏꯈꯠꯂꯦ꯫ "ꯍꯜꯂꯣ ꯁꯥꯔ." ꯀꯤꯁꯣꯔꯅ, "ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯀꯩꯅꯣ? ꯁꯦꯜꯅ ꯑꯩꯉꯣꯟꯗꯒꯤ ꯅꯕꯨꯛ ꯊꯟꯗ꯭ꯔꯤꯐꯥꯎ ꯑꯣꯛꯇ꯭ꯔꯤꯐꯥꯎ ꯂꯧꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯀꯩꯅꯣ ꯍꯥ? ꯑꯩꯁꯦ ꯅꯪ ꯀꯅꯥꯅꯣ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯍꯧꯖꯤꯛ ꯃꯔꯨ ꯑꯃꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕ꯭ꯔꯣ? ꯅꯪꯒꯨꯝꯕ ꯄꯦꯠ ꯄꯦꯠ ꯂꯥꯎꯕ ꯗꯣꯛꯇꯔ ꯃꯆꯥ ꯂꯣꯏꯁꯤꯟꯕꯗꯤ ꯃꯔꯨ ꯌꯥꯎꯗ꯭ꯔꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯅꯤ." "ꯁꯥꯔ, ꯑꯩ ꯃꯇꯝ ꯈꯔꯁꯤꯗ ꯂꯩꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯣꯛꯄꯅꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯦ꯫ ꯑꯩ ꯁꯥꯔꯒꯤ ꯅꯥꯛꯇ ꯁꯠ ꯍꯩꯖꯤꯜꯂꯛꯀꯦ, ꯑꯗꯨꯒ ꯑꯀꯨꯞꯄ ꯋꯥꯔꯤ ꯂꯤꯔꯒꯦ꯫ ꯇꯞꯊꯕꯤꯌꯨ ꯁꯥꯔ." ꯍꯥꯏꯗꯨꯅ ꯐꯣꯟ ꯀꯛꯊꯠꯂꯒ ꯁꯣꯔ ꯍꯣꯟꯗꯣꯛꯏ꯫ ꯏꯇꯟ ꯇꯟꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯥꯛꯂꯣꯝꯗ ꯆꯠꯇꯕ ꯌꯥꯗꯕꯅ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯨꯔꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯇꯤ ꯂꯥꯛꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯗ ꯂꯩꯕꯥꯛ ꯁꯔꯥ ꯁꯜꯂꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯃꯁꯥ ꯌꯥꯎꯍꯟꯗꯦ꯫ ꯑꯗꯨꯕꯨ ꯁꯨꯔꯨ ꯃꯥꯅ ꯂꯣꯛ ꯑꯞꯇ ꯂꯩꯔꯤꯉꯩ ꯈꯨꯝꯕ ꯄꯥꯎꯈꯨꯝꯗꯨꯗꯩ ꯍꯦꯟꯅ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯁꯤꯡꯗꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯔꯝꯁꯤꯅ ꯃꯍꯥꯛ ꯆꯍꯤ ꯑꯃ ꯖꯦꯜꯗ ꯂꯩꯅꯕ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯥ ꯇꯥꯅ ꯂꯩꯊꯕꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜ ꯊꯝꯃꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯔꯃꯦꯜꯗ ꯈꯤꯇꯪꯗꯤ ꯂꯥꯛꯅꯔꯦ ꯈꯨꯗꯤꯡꯃꯛ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯁꯦ ꯁꯦꯞꯇꯤ ꯂꯣꯏꯅ ꯑꯣꯏꯔꯦ ꯈꯟꯕꯗꯤ ꯉꯝꯂꯝꯗ꯭ꯔꯤ꯫ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯌꯥꯕ ꯂꯧꯈꯠꯂꯝꯃꯤ꯫ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯇꯅꯕ ꯃꯈꯥ ꯇꯥꯅ꯫ ꯑꯁꯦꯡꯕ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯊꯤꯕ ꯐꯪꯗ꯭ꯔꯕꯁꯨ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯩ꯫ ꯅꯨꯡꯊꯤꯜꯋꯥꯏꯗꯣ ꯅꯨꯡꯁꯥ ꯈꯔ ꯅꯦꯝꯊꯔꯛꯄꯗ ꯑꯅꯥꯕꯁꯤꯡꯗꯣ ꯋꯥꯈꯜ ꯐꯛꯆꯤꯟꯗꯅꯕ ꯄꯨꯊꯣꯛꯄꯤꯔꯛꯂꯝꯃꯤ꯫ ꯁꯤꯒꯤ ꯊꯧꯑꯣꯡꯁꯦ ꯍꯟꯗꯛꯇꯤ ꯅꯨꯡꯇꯤꯒꯤ ꯇꯧꯔꯝꯃꯤ꯫ ꯖꯦꯜꯒꯨꯝꯅ ꯔꯨꯇꯤꯟ ꯑꯃꯗ ꯆꯥꯛ ꯈꯔ ꯄꯤꯖꯔꯒ ꯋꯥꯔꯗꯇꯨꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯈꯤꯕ ꯑꯅꯥꯕꯁꯤꯡꯅ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯒꯨꯝ ꯍꯣꯁꯄꯤꯇꯥꯜꯗꯨ ꯏꯔꯥꯡ ꯂꯥꯡꯕꯗ ꯀꯩꯁꯨꯝ ꯁꯪ ꯃꯥꯟꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯇꯥꯝꯅꯥꯅ ꯐꯤꯔꯦꯞꯄꯒꯤ ꯃꯅꯥꯛꯇ ꯂꯩꯗꯣꯏꯗ ꯍꯣꯠꯅꯕꯁꯤꯃꯁꯨ ꯑꯗꯨꯝ ꯇꯧꯔꯤꯕꯅꯤ꯫ ꯐꯤꯔꯦꯞꯄꯅ ꯂꯦꯞꯄꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯁꯠ ꯂꯦꯞꯁꯤꯜꯂꯒ, "ꯁꯦꯂꯨꯡꯕ, ꯅꯪꯅ ꯑꯩ ꯀꯜꯂꯦ ꯍꯥꯏꯁꯦ ꯃꯌꯥꯝꯅ? ꯑꯩꯗꯤ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯏꯕꯥꯅꯤꯁꯦ ꯀꯩꯅꯣꯝꯗꯤ ꯂꯩꯕ ꯃꯥꯟꯗ꯭ꯔꯣ? ꯅꯪꯅ ꯑꯩꯁꯦ ꯇꯥꯟꯖꯥ ꯆꯥꯅꯒ ꯀꯟꯕꯁꯤꯗꯤ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇꯅꯦ ꯂꯥꯏꯅꯗꯤ ꯀꯩꯅꯣꯝꯗꯤ ꯁꯤꯜꯂꯦꯀꯣ, ꯑꯩꯕꯨ ꯊꯥꯖꯧ." ꯐꯤꯔꯦꯞꯄꯁꯨ ꯇꯥꯝꯅꯥꯗ ꯍꯟꯅ ꯌꯦꯡꯂꯨꯗꯦ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯌꯦꯡꯅ ꯍꯥꯏꯔꯛꯏ, "ꯀꯜꯂꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤ." ꯇꯥꯝꯅꯥ ꯃꯈ꯭ꯌꯥꯠ ꯈꯔ ꯆꯤꯛꯂꯒ ꯐꯩꯅ ꯌꯦꯡꯉꯛꯏ꯫ "ꯑꯗꯨꯒ ꯀꯔꯤꯒꯤ ꯀꯜꯂꯝꯃꯤꯕ?" ꯃꯉꯛꯈꯛ ꯂꯩꯁꯤꯜꯂꯛꯂꯒ, "ꯅꯪ ꯀꯜꯂꯝꯗ꯭ꯔꯗꯤ ꯅꯣꯏ ꯅꯄꯥ ꯅꯤꯡꯊꯧꯅ ꯍꯣꯁꯄꯤꯇꯥꯜ ꯊꯨꯒꯥꯏꯒꯦ ꯍꯥꯏꯔꯛꯇꯣꯏꯕ? ꯑꯩꯒꯤꯗꯤ ꯍꯣꯁꯄꯤꯇꯥꯜ ꯀꯥꯏꯕ ꯌꯥꯗꯦ." ꯍꯥꯏꯔꯒ ꯁꯠ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯦ꯫ "ꯑꯗꯨꯗꯤ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯩꯀꯣ? ꯃꯆꯥꯏꯕꯦꯝ ꯑꯣꯏꯅ ꯄꯣꯛꯑꯝꯕꯩꯅꯦꯕ ꯍꯥ?" ꯈꯨꯝꯃꯝꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯁꯥꯏꯠ ꯑꯃꯗ ꯆꯪꯁꯤꯟꯈꯤ꯫ ꯃꯇꯨꯡꯗ ꯃꯥꯁꯨ ꯏꯟꯅꯔꯛꯏ꯫ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯤ, ꯑꯗꯨꯁꯨ ꯏꯟꯅꯩ꯫ ꯁꯥꯏꯠ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯆꯠꯂꯤ, ꯑꯗꯨꯁꯨ ꯏꯟꯅꯩ꯫ ꯍꯟꯗꯛꯇꯤ ꯆꯞ ꯂꯦꯞꯄꯒ, "ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯁ꯭ꯋꯥꯏ ꯁꯥꯟꯅꯧꯆꯣ ꯃꯆꯥꯏꯕꯦꯝ꯫ ꯁꯥꯟꯅꯕꯗꯨꯅ ꯑꯉꯥꯡꯒꯤ ꯊꯧꯔꯝ, ꯑꯩꯗꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤ ꯏꯔꯥꯡꯗ ꯏꯔꯣꯏꯔꯒ ꯇꯥꯎꯔꯒ ꯆꯠꯀꯗꯕ꯫ ꯅꯪ ꯂꯩꯁꯥꯕꯤꯅꯦꯗꯤ ꯀꯅꯥ ꯍꯥꯏꯕ? ꯃꯤ ꯁꯝꯒ ꯁꯥꯡꯗꯅ ꯁꯛꯀ ꯐꯖꯗꯅ ꯇꯧꯔꯤꯁꯦ ꯎꯗ꯭ꯔꯣ? ꯅꯪꯒ ꯋꯥꯡꯕꯒ ꯃꯥꯟꯅꯗꯅ ꯇꯧꯔꯤꯁꯦ? ꯗꯣꯛꯇꯔ ꯑꯣꯏꯕꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯥꯔꯛꯄꯒꯤ ꯅꯃꯤꯠ ꯁꯣꯛꯑꯕ ꯅꯪꯕꯣ?
ꯐꯤꯔꯦꯞꯄ ꯑꯃꯨꯛ ꯃꯅꯨꯡꯂꯣꯝ ꯆꯪꯈꯤꯕꯗ ꯇꯥꯟꯅꯔꯛꯏ ꯀꯥꯏꯗꯅꯣ ꯁꯦꯂꯨꯡꯕ ꯀꯥꯏꯗꯅꯣ ꯍꯥꯏꯕ ꯅꯪ ꯆꯠꯂꯤꯗꯣ ꯃꯅꯤꯡ ꯃꯥꯏꯀꯩ ꯂꯣꯝꯊꯔꯛꯑꯦ ꯏꯅꯔꯛꯀꯦ ꯍꯥꯏꯔ ꯁꯤꯁꯨ ꯀꯥꯏꯗꯦꯅ ꯗꯣꯛꯇꯔꯅ ꯄꯦꯁꯦꯟ ꯐꯨꯗꯔꯛꯀꯅꯤꯍꯦ ꯇꯥꯝꯅ ꯅꯣꯛꯈꯤ ꯂꯩꯊꯔꯒ ꯂꯩꯍꯧꯔꯝꯃꯤ ꯐꯤꯔꯦꯞꯄꯅ ꯆꯪꯈꯤꯕꯗꯣ ꯌꯦꯡꯖꯩ ꯃꯃꯣꯟ ꯅꯣꯛꯏ ꯑꯗꯩ ꯍꯨꯔꯨ ꯎꯡꯉꯒ ꯁꯥꯟꯅꯗꯨꯅ ꯆꯦꯜꯂꯛꯄꯗ ꯁꯦꯟꯗꯜꯗꯣ ꯐ꯭ꯂꯣꯔ ꯑꯅꯥꯟꯕꯗꯨꯗ ꯈꯪꯆꯤꯠ ꯆꯤꯠꯂꯒ ꯅꯥꯟꯊꯨꯈꯤ ꯗꯤꯛ ꯂꯥꯎꯏ ꯅꯪꯒꯟ ꯌꯩꯁꯤꯟꯈꯤꯕꯗꯣ ꯑꯣꯏꯃ ꯁꯤꯔꯦꯍꯦ ꯕꯣꯔꯤꯁ ꯎꯈ꯭ꯔ ꯃꯥꯜꯂꯦ ꯆꯪꯁꯤꯜꯂꯛꯂꯒ ꯃꯖꯩꯕꯦꯝꯃ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯁꯤ ꯏꯍꯨꯜ ꯐꯥꯎꯔꯛꯄꯁꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯗ ꯇꯥꯎꯅꯤ ꯂꯩꯄꯣꯠꯇꯦ ꯅꯨꯡꯉꯥꯏꯕ ꯃꯔꯛꯇ ꯑꯋꯥꯕ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯇꯥꯝꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯕꯣꯔꯤꯁꯇ ꯐꯩꯖꯩꯅ ꯌꯦꯡꯉꯛꯂꯒ ꯅꯁꯛꯇꯨꯒ ꯃꯥꯡꯒꯣꯟꯖꯥ ꯀꯧꯒꯗꯕ ꯅꯪꯉꯣꯟꯗ ꯕꯣꯔꯤꯁ ꯀꯥꯏꯅ ꯑꯋꯥꯏꯕ ꯃꯆꯥ ꯑꯋꯥꯏꯕ ꯃꯤꯡꯊꯣꯟꯕ ꯊꯤꯕꯨꯗ꯭ꯔꯨ ꯁꯣꯝꯗꯁꯨ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯔꯨꯝ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯍꯤꯞꯂꯝꯃꯤ ꯇꯣꯏꯂꯦꯠꯇꯒ ꯆꯪꯕ ꯅꯠꯇꯦ ꯍꯩꯅꯗꯕꯒꯤꯅꯤ ꯇꯥꯝꯅꯥꯏ ꯃꯅꯥꯛ ꯂꯩꯕꯗꯣ ꯃꯅꯥꯛꯇ ꯂꯩꯔꯤ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯋꯥꯈꯜꯗ ꯋꯥꯏ ꯆꯤꯜꯍꯜꯂꯤ ꯃꯁꯥꯗꯣ ꯌꯥꯡꯊꯣꯛꯄ ꯉꯝꯍꯟꯈꯤꯗꯦ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯔꯛꯄꯅꯤ ꯉꯥꯛ ꯐꯃꯨꯡꯗ ꯍꯤꯞꯄꯤ ꯀꯥꯈꯠꯂꯒ ꯂꯣꯡꯅ ꯍꯤꯞꯄꯅꯤ ꯃꯈꯨꯠꯇ ꯐꯣꯟꯗꯣ ꯊꯥꯡꯒꯠꯂꯒ ꯁꯨꯝ ꯌꯦꯡꯉꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯆꯪꯂꯒ ꯑꯗꯩ ꯐꯦꯁꯕꯨꯛ ꯚꯤꯗꯤꯑꯣ ꯌꯦꯡꯂꯤ ꯃꯥꯅ ꯇꯣꯏꯅ ꯌꯦꯡꯕꯁꯤ ꯀ꯭ꯔꯥꯏꯝꯒꯨꯝꯕ ꯑꯗꯒꯤ ꯗꯣꯛꯇꯔꯒꯤ ꯁꯦꯔꯤꯌꯦꯜ ꯃꯈꯜ ꯃꯈꯜꯅꯤ ꯋꯥꯔꯜꯒꯤ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒ ꯍꯨꯏ ꯍꯧꯗꯣꯡꯒꯤ ꯐꯅꯤ ꯚꯤꯗꯤꯑꯣꯒꯨꯝꯕ ꯉꯥꯛꯅꯤ ꯁꯨꯝ ꯐꯅꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯨ ꯌꯦꯡꯂꯒ ꯅꯣꯛꯏ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯟꯅꯕ ꯐꯣꯟꯗꯨꯅ ꯃꯃꯤꯠ ꯃꯄꯥꯗꯩ ꯊꯥꯡꯊꯔꯛꯂꯒ ꯇꯤꯡꯂꯤ ꯌꯥꯡꯂꯤꯕ ꯑꯣꯏꯅ ꯊꯦꯛꯀꯠꯂꯨꯕꯅꯤ ꯅꯣꯛꯃꯤ ꯃꯁꯝ ꯃꯅꯥꯒꯗꯨ ꯊꯥꯗꯣꯛꯂꯒ ꯈꯤꯇꯪ ꯁꯣꯛꯊꯔꯒ ꯂꯦꯞꯄꯝꯕꯗ ꯈꯛꯄꯦꯛ ꯈꯪꯉꯒ ꯃꯊꯕꯥꯛ ꯄꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯍꯦ ꯁꯣꯅꯣ ꯊꯨꯡꯉꯤꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯇꯥꯝꯅ ꯅꯣꯛꯃꯤ ꯀꯩ ꯌꯦꯡꯉꯤꯅꯣ ꯊꯤ ꯐꯥꯏꯕ ꯂꯣꯏꯔꯕꯣ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯗꯥꯏꯔꯦꯛ ꯍꯧꯅ ꯃꯈꯣꯜ ꯊꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯔꯨꯝꯁꯤꯗ ꯆꯪꯉꯛꯑꯣꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥ ꯍꯥꯏ ꯅꯪꯅ ꯊꯣꯡ ꯍꯥꯡꯉꯝꯃꯒ ꯁꯤꯗ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯌꯥꯗꯦ ꯅꯪꯅ ꯅꯍꯥꯟ ꯎꯏ ꯍꯥꯏꯕ ꯕꯨꯠꯇꯣ ꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤ ꯑꯃꯨꯛ ꯂꯥꯛꯆꯅꯤ ꯃꯥꯗꯣ ꯑꯩꯁꯨ ꯃꯥ ꯆꯤꯡꯊꯣꯛꯑꯒ ꯐꯨꯒꯦ ꯇꯤꯚꯤꯗꯁꯨ ꯅꯍꯥꯟ ꯕꯨꯠ ꯑꯃ ꯃꯁꯝ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯑꯒ ꯐꯨꯏ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯃꯥꯏ ꯑꯩꯁꯨ ꯃꯁꯝꯗꯣ ꯂꯥꯛꯇꯅ ꯆꯤꯡꯉꯒ ꯐꯣꯏꯗꯠꯀꯦ ꯁ꯭ꯋꯥꯏ ꯃꯥꯡ ꯍꯩꯕꯅꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯆꯤꯡꯊꯣꯛꯇꯣꯏꯕ ꯃꯃꯤꯠ ꯃꯅꯥ ꯌꯥꯎꯔꯒ ꯁꯥꯊꯤꯕ꯭ꯔꯣ ꯐꯤꯔꯦꯞꯄ ꯃꯉꯛ ꯅꯣꯝꯃꯒ ꯇꯥꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯨꯔ ꯍꯥꯞꯆꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯗꯤ ꯅꯪꯒꯤ ꯊꯕꯥꯛ ꯃꯅꯨꯡꯗ ꯎꯞꯁꯤꯜꯂꯒ ꯂꯩꯅꯤ ꯂꯣꯠꯂꯒ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯕꯨ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯃꯉꯣꯟꯗ ꯎꯞꯁꯤꯟꯕꯕꯨꯗꯤ ꯅꯪꯉꯣꯟꯗ ꯎꯞꯁꯤꯟꯕꯅ ꯍꯦꯟꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯅꯤ ꯍꯥꯏꯕ ꯔꯣꯃꯥꯟꯇꯤꯛ ꯍꯥꯏꯌꯣ ꯔꯣꯃꯥꯟꯇꯤꯛ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯣ ꯑꯩ ꯀꯣꯛ ꯆꯤꯛꯑꯦ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ ꯆꯠꯂꯣ ꯅꯪꯁꯨ ꯃꯌꯥꯝ ꯁꯥꯟꯅꯕꯗ ꯌꯥꯎꯔꯨꯁꯨ ꯍꯣꯏ ꯑꯗꯣ ꯀꯣꯛ ꯆꯤꯛꯑꯗꯤ ꯆꯤꯅꯤ ꯆꯥꯎ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯐꯤꯔꯦꯞꯄꯁꯨ ꯍꯧꯒꯠꯂꯨꯔꯒ ꯊꯣꯡ ꯊꯤꯡꯖꯤꯜꯂꯒ ꯍꯟꯖꯤꯜꯂꯛꯂꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯍꯤꯞꯈꯤ ꯇꯥꯝꯅꯥꯁꯨ ꯃꯥꯒꯤ ꯔꯨꯝ ꯃꯅꯨꯡ ꯆꯪꯉꯛꯂꯒ ꯐꯃꯨꯡ ꯀꯥꯈꯠꯂꯤ ꯃꯥꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯅꯤꯡꯈꯣꯝꯕ ꯂꯩꯕꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯦꯟ ꯑꯣꯏꯅ ꯐꯠꯇꯕꯗꯤ ꯅꯤꯡꯈꯣꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯔꯨꯝꯁꯤ ꯀꯦꯃꯦꯔꯥ ꯊꯦꯠꯄꯅ ꯋꯥꯏ ꯑꯃꯗꯤ ꯁꯪꯉꯤ ꯑꯃꯨꯛꯁꯨ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯃꯁꯛ ꯈꯪꯗꯅꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯂꯥꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨꯗꯤ ꯀꯣꯛꯄ ꯉꯝꯗ꯭ꯔꯤ ꯋꯥꯈꯜ ꯃꯌꯥꯝꯁꯤꯅ ꯃꯁꯥꯗꯣ ꯈꯪꯀꯤ ꯀꯤꯍꯜꯂꯕꯁꯨ ꯐꯤꯔꯦꯞꯄ ꯅꯤꯡꯁꯤꯡꯉꯛꯄꯗ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯅꯨꯡꯁꯤ ꯏꯔꯥꯡ ꯇꯥꯎꯕ ꯃꯍꯧꯁꯥꯅꯤ ꯃꯥꯁꯨ ꯇꯥꯎꯈꯤ ꯅꯨꯄꯥ ꯃꯁꯥ ꯈꯪꯗ ꯃꯃꯤꯗ ꯉꯥꯎꯖꯩ ꯂꯥꯜꯂꯦ ꯀꯔꯝ ꯍꯥꯏꯔꯨꯅꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯗ ꯂꯩꯔꯥꯡ ꯑꯣꯏꯅ ꯁꯥꯠꯂꯗꯤ ꯈꯣꯏꯃꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯖꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯅꯥꯛ ꯅꯛꯁꯤꯟꯅ ꯄꯥꯏꯔꯛꯄ ꯈꯣꯏꯃꯨꯗꯣ ꯃꯉꯣꯟꯗ ꯇꯣꯡꯂꯒꯦ ꯈꯟꯕꯤꯈꯤꯗ꯭ꯔꯕꯁꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯈꯣꯏꯃꯨꯗꯨꯅ ꯇꯣꯡꯕꯤꯔꯛꯄ ꯇꯥꯝꯅꯥꯁꯤ ꯏꯆꯝ ꯆꯝꯃꯤ ꯀꯌꯥ ꯁꯤꯡꯕ ꯑꯣꯏꯗꯦ ꯃꯤꯅ ꯍꯦꯟꯖꯤꯟꯒꯦ ꯍꯥꯏꯔꯛꯂꯒ ꯍꯤꯡꯆꯥꯕꯤ ꯑꯣꯏꯕꯅꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯏꯇꯤꯡ ꯇꯤꯡꯅ ꯆꯠꯂꯤ ꯑꯀꯦ ꯑꯃꯧ ꯍꯩꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕ ꯉꯥꯎꯗ꯭ꯔꯕꯁꯨ ꯑꯉꯥꯎꯕꯩ ꯃꯆꯤꯡꯒꯨꯝ ꯇꯧꯕ ꯑꯃꯗꯤ ꯌꯥꯎꯔꯝꯃꯤ ꯃꯁꯤꯅꯁꯨ ꯑꯌꯥꯝꯕ ꯃꯍꯥꯛ ꯑꯉꯥꯎꯕꯤ ꯁꯥꯇ꯭ꯔꯃꯛꯁꯨ ꯑꯉꯥꯎꯕꯤ ꯑꯗꯨꯝ ꯃꯥꯟꯕꯅꯤ ꯀꯨꯆꯨ ꯁꯤꯠ ꯅꯥꯜꯂꯤ ꯍꯥꯏ ꯀ꯭ꯂꯥꯁꯀꯤ ꯀꯨꯆꯨꯅꯤ ꯁꯦꯠꯂꯤ ꯈꯨꯗꯤꯡ ꯄꯛꯀꯅꯤ ꯃꯁꯛ ꯐꯖꯃꯟꯕꯩ ꯍꯥꯟꯅ ꯁꯤꯗ ꯄꯨꯔꯝꯕ ꯗꯣꯛꯇꯔ ꯐꯥꯎ ꯃꯉꯣꯟꯗ ꯉꯥꯎꯕ ꯌꯥꯎꯔꯝꯃꯤꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯉꯤ ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯑꯣꯏꯔꯣꯏꯕ ꯑꯣꯏꯈꯤꯕꯅ ꯂꯩꯈꯤꯕꯅꯤ ꯑꯁꯨꯝ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯤꯒꯨꯝ ꯄꯥꯝꯖꯔꯨꯕꯁꯨ ꯌꯥꯎꯈꯤ ꯉꯥꯎꯖꯔꯛꯄꯁꯨ ꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯀꯨꯏꯅ ꯉꯝꯒꯗꯕꯗꯤ ꯎꯈꯤꯗꯦ ꯋꯥꯁꯔꯨꯝ ꯆꯪꯅꯤꯡꯂꯛꯏ ꯍꯧꯒꯠꯂꯒ ꯊꯣꯔꯛꯂꯦ ꯀꯃꯟ ꯔꯦꯁꯔꯨꯝꯗꯅꯤ ꯅꯤꯡꯈꯣꯝꯕꯁꯨ ꯋꯥꯁꯔꯨꯝꯗꯩ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯅꯨꯄꯥ ꯅꯨꯄꯤ ꯁꯥꯏꯠ ꯇꯣꯡꯉꯥꯜꯂꯕꯁꯨ ꯋꯥꯁꯔꯨꯝꯒꯤ ꯂꯝꯕꯤ ꯃꯇꯦꯛ ꯄꯨꯜꯂꯤ ꯅꯤꯡꯈꯣꯝꯕ ꯀꯔꯦꯝꯅꯔꯒ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯡ ꯍꯥꯝꯒꯦ ꯍꯥꯏꯔꯣ ꯀꯌꯥ ꯈꯠꯅ ꯍꯪꯉꯛꯄ ꯅꯠꯇ꯭ꯔꯕꯁꯨ
ꯀꯔꯥꯝꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯑꯗꯨꯝ ꯂꯣꯏꯅꯕ ꯅꯤꯡꯈꯣꯝꯕꯅꯤ꯫ ꯃꯤ ꯈꯨꯗꯤꯡꯒꯤ ꯇꯥꯟꯅ ꯍꯤꯗꯥꯛ ꯀꯥꯞꯄꯣ, ꯅꯪꯁꯨ ꯍꯤꯗꯥꯛ ꯀꯥꯞꯄꯤꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯐꯥꯍꯜꯂꯨꯔꯣ ꯄꯨꯂꯤꯁꯇ? ꯑꯩꯗꯤ ꯅꯪ ꯐꯖꯍꯟꯒꯦꯅ ꯀꯥꯞꯄꯅꯤ, ꯀꯥꯞꯄꯤꯌꯨ ꯍꯥꯏꯗꯦ꯫ ꯅꯪꯕꯨ ꯁꯤꯗꯩ ꯃꯄꯥꯟ ꯊꯣꯛꯑꯒ ꯑꯅꯥꯟꯕ ꯀꯥꯔ ꯇꯣꯡꯉꯒ ꯀꯣꯏꯕ ꯆꯠꯅꯤꯡꯗ꯭ꯔꯣ? ꯅꯪꯅ ꯄꯥꯝꯃꯗꯤ ꯇꯣꯡꯍꯟꯒꯦ, ꯑꯩꯅ ꯀꯣꯏꯕ ꯄꯨꯕꯤꯒꯦ꯫ ꯇꯥꯝꯅ ꯑꯣꯟꯁꯤꯜꯂꯝꯗ ꯁꯠ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯈꯨꯗꯥꯡ ꯇꯥꯞ ꯐꯥꯔꯛꯏ꯫ ꯑꯗꯨꯅꯤ ꯃꯥꯒꯤ ꯑꯁꯥꯎꯕꯤ ꯃꯈꯨꯠꯇ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯂꯛꯏ꯫ ꯅꯤꯡꯈꯣꯝꯕ ꯃꯌꯥ ꯆꯤꯛꯁꯤꯜꯂꯒ ꯂꯥꯎꯗꯕꯤ ꯈꯥꯡꯈꯤ꯫ ꯇꯥꯝꯅꯥꯕꯨ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯩ, ꯃꯥꯅ ꯏꯟꯊꯣꯛꯄꯒ ꯉꯝꯂꯝꯗꯦ꯫ ꯑꯗꯩ ꯃꯁꯝꯗꯨ ꯀꯟꯅ ꯐꯣꯏꯔꯒ ꯂꯥꯛꯇꯅ ꯏꯟꯕꯗ ꯎꯞꯊꯨꯔꯒ ꯇꯨꯁꯤꯟꯈꯤ꯫ ꯐꯅ ꯀꯟꯅ ꯄꯥꯏꯊꯣꯛꯏ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯡꯒꯜꯗꯨꯅ ꯀꯟꯈꯤꯕꯅ꯫ ꯅꯤꯡꯈꯣꯝꯕ ꯃꯈꯨꯠ ꯑꯁꯣꯛꯄꯗꯨ ꯌꯦꯡꯂꯒ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯁꯥꯎꯔꯪ, ꯑꯉꯥꯎꯕꯤꯁꯤꯗꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯑꯃꯗꯨꯁꯨ ꯁꯦꯛꯂꯤ ꯍꯧꯒꯠꯂꯛꯂꯦ꯫ ꯀꯦꯃꯦꯔꯥ ꯊꯦꯠꯄ꯭ꯔꯥ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ, ꯑꯃꯗꯤ ꯊꯦꯠꯂꯤ ꯎꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯃꯥꯁꯨ ꯅꯤꯡꯈꯣꯝꯕꯒꯤ ꯃꯁꯛꯇꯣ ꯑꯁꯦꯡꯕ ꯃꯁꯛꯇꯨ ꯎꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯩ ꯋꯥꯁꯔꯨꯝꯗ ꯆꯪꯉꯛꯂꯝꯃꯤ꯫ ꯊꯣꯡ ꯊꯤꯡꯖꯤꯜꯂꯤ꯫ ꯀꯣꯛ ꯊꯤꯜꯂꯛꯏ ꯊꯣꯡꯅꯥꯎꯔꯣꯝꯗꯒꯤ ꯏꯈꯪ ꯈꯪꯉꯤ꯫ ꯀꯅꯥꯅꯣ ꯍꯪꯂꯨꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯈꯪꯅꯕ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯛꯏ꯫ ꯅꯪꯒꯤ ꯋꯥꯈꯜꯗ ꯅꯣꯛꯆꯕꯤ ꯑꯩꯅꯤ꯫ ꯄꯤꯕꯥꯅ ꯁꯠ, ꯑꯩꯅꯦ꯫ ꯑꯗꯩꯗꯤ ꯊꯣꯡꯅꯥꯎ ꯁꯠ ꯍꯥꯡꯉꯤ, ꯄꯤꯕꯥꯁꯨ ꯂꯤꯠꯁꯤꯜꯂꯛꯏ꯫ ꯑꯩ ꯁꯤꯗ ꯂꯩ ꯀꯃꯥꯏ ꯈꯪꯉꯤꯅꯣ? ꯄꯤꯕꯥ ꯃꯣꯃꯣꯟ ꯇꯧꯔꯒ, ꯅꯪꯅ ꯂꯩꯕ ꯃꯐꯝ ꯑꯩꯅ ꯀꯩꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯍꯧꯖꯤꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯀꯦꯃꯦꯔꯥ ꯐꯖꯅ ꯊꯦꯠꯂꯦ꯫ ꯅꯪ ꯇꯣꯏꯅ ꯂꯥꯛꯀꯅꯨ, ꯑꯉꯥꯟꯕ ꯃꯔꯛꯇ ꯐꯥꯎ ꯂꯥꯛꯄ ꯉꯝꯃꯤ, ꯎꯈ꯭ꯔꯗꯤ ꯐꯥꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯁꯦ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯊꯑꯣꯏꯅ ꯄꯨꯔꯛꯏꯅꯤ, ꯀꯤꯠꯅ ꯃꯆꯥꯎ, ꯃꯤ ꯂꯥꯡꯅꯔꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ꯫ ꯍꯥꯏꯗꯨꯅ ꯄꯤꯕꯥ ꯃꯥꯅ ꯂꯩꯔꯛꯄ ꯕꯔꯒꯔꯗꯣ ꯇꯥꯝꯅꯥꯗ ꯄꯤꯔꯛꯏ꯫ ꯇꯥꯝꯅꯥꯁꯨ ꯑꯆꯥꯄꯣꯠꯇꯣ ꯌꯦꯡꯂꯒ, ꯗꯕꯜ ꯂꯣꯇꯤꯁꯤꯗ ꯃꯅꯨꯡꯗ ꯀꯩꯅꯣ ꯃꯌꯥꯝ ꯍꯥꯞꯄꯤꯁꯦ? ꯁꯦꯜ ꯄꯥꯏꯕ ꯃꯆꯥ ꯑꯣꯏꯔꯁꯨ ꯍꯣꯇꯦꯜ ꯀꯦꯐꯦ ꯔꯦꯁꯇꯨꯔꯦꯟꯒꯤ ꯑꯆꯥꯄꯣꯠꯁꯦ ꯀꯌꯥ ꯈꯪꯗꯦ, ꯆꯥꯕꯁꯨ ꯐꯪꯗꯦ꯫ ꯄꯤꯕꯥꯅ ꯂꯣꯟꯅ ꯑꯃꯨꯛ ꯄꯤꯖꯩ꯫ ꯇꯥꯝꯅꯥꯒꯤ ꯏꯄꯪ ꯄꯪꯅ ꯍꯥꯏꯔꯛꯄ ꯃꯑꯣꯡꯗ ꯄꯤꯕꯥ ꯃꯒꯨꯟ ꯂꯩꯅ ꯊꯤꯛ ꯅꯣꯛꯂꯛꯏ꯫ ꯃꯉꯛꯀꯗꯣ ꯃꯈꯥꯗ ꯅꯣꯟꯊꯔꯛ ꯅꯣꯛꯎꯔꯒ ꯅꯣꯟꯈꯠꯂꯛꯂꯦ꯫ ꯇꯥꯝꯅꯥꯅ ꯄꯨꯛꯁꯦꯞꯇ ꯀꯤꯟꯅ ꯊꯤꯜꯂꯛꯏ꯫ ꯄꯤꯕꯥꯁꯨ ꯃꯥꯏꯊꯣꯡ ꯁꯨꯛꯀꯤ, ꯅꯣꯛꯃꯤꯕꯗꯤ ꯃꯥꯡꯗꯦ꯫ ꯑꯌꯣ, ꯑꯁ ꯅꯥꯏꯅꯦ, ꯆꯥꯊꯣꯛꯑꯣ ꯁꯠ꯫ ꯅꯣꯛꯃꯤ ꯇꯥꯝꯅꯥꯁꯨ ꯃꯈ꯭ꯌꯥꯠ ꯃꯆꯥꯗꯨꯗ ꯑꯆꯟꯕꯈꯩ ꯍꯣꯛꯏ꯫ ꯍꯥꯎꯕꯒꯤ ꯃꯁꯥꯗꯣ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯔꯒ ꯁꯣꯔꯒ ꯍꯣꯟꯀꯠꯂꯒ ꯃꯍꯥꯎ ꯂꯧꯈꯤ꯫ ꯀꯤꯠ ꯅꯝꯃꯒ ꯆꯥꯕꯗ ꯎꯕꯗ ꯄꯤꯕꯥꯁꯨ ꯅꯣꯛꯃꯤ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠꯂꯨꯗ ꯏꯔꯥ ꯏꯍꯧꯅ ꯅꯣꯛꯃꯤꯈꯤ꯫ ꯊꯨꯅ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯐꯨꯟꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯂꯣꯛ ꯈꯨꯔꯛꯏ꯫ ꯈꯨꯔꯝꯕꯗꯩ ꯑꯣꯒꯦ ꯐꯥꯎ ꯇꯧꯔꯛꯂꯦ꯫ ꯄꯤꯕꯥꯁꯨ ꯊꯛꯅꯕ ꯑꯃꯠꯇ ꯄꯨꯔꯛꯂꯝꯗꯦ꯫ ꯈꯔ ꯐꯅꯕ ꯍꯥꯏꯅ ꯂꯦꯡꯖꯨꯝ ꯂꯨꯈꯝꯗꯨꯗ ꯇꯞꯅ ꯄꯣꯞ ꯐꯨꯔꯛꯏ꯫ ꯇꯥꯝꯅꯥ ꯕꯦꯁꯤꯟꯗꯒꯤ ꯏꯁꯤꯡꯗꯣ ꯃꯈꯨꯠꯅ ꯌꯥꯔꯒ ꯊꯛꯈꯤ꯫ ꯄꯤꯕꯥꯅ ꯈꯥꯝꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯐꯅꯕ ꯄꯥꯝꯕꯩꯁꯦ ꯑꯗꯨꯅ ꯑꯣꯏꯈꯤꯕꯅ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯖꯩ ꯃꯇꯧꯗꯣ꯫ ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯂꯝꯕꯅ ꯁꯦꯜ ꯄꯥꯏꯕꯒꯤ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯑꯀꯦ ꯑꯃꯧꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯕ ꯐꯪꯖꯈꯤꯗꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯈꯜꯂꯨꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯍꯥꯟꯅꯁꯨ ꯄꯥꯎ ꯐꯥꯎꯈꯤꯕꯗꯕꯗꯤ ꯑꯣꯏꯗꯦ, ꯍꯥꯟꯅ ꯐꯥꯎꯔꯝꯕ ꯆꯥꯡꯗꯨꯗꯩ ꯑꯃꯨꯛꯀ ꯍꯦꯜꯂꯛꯄꯅꯤ꯫ ꯐꯈ꯭ꯔꯦ ꯄꯟꯈꯤꯕꯗꯣ ꯑꯗꯩ ꯑꯃꯨꯛ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯑꯔꯦꯝꯕ ꯁꯔꯨꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯃꯨꯛꯇꯗꯤ ꯆꯥꯖꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯍꯥꯎꯕꯒꯤ ꯆꯥꯖꯅꯤꯡꯕꯅꯤ꯫ ꯃꯆꯦꯠ ꯑꯃ ꯇꯥꯈꯤꯕꯗꯨꯁꯨ ꯈꯨꯜꯂꯒ ꯆꯥꯏ, ꯃꯥꯡꯍꯜꯂꯝꯗꯦ꯫ ꯃꯇꯨꯡꯗꯗꯤ ꯏꯁꯤꯡ ꯑꯃꯒ ꯄꯨꯔꯛꯑꯒꯦ꯫ ꯆꯥꯕ ꯂꯣꯏꯔꯦ, ꯃꯆꯤꯟꯕꯥꯜꯗꯣ ꯄ꯭ꯔꯞ ꯃꯈꯨꯠꯅ ꯇꯩꯊꯣꯛꯈꯤ꯫ ꯂꯥꯛꯀꯅꯣ, ꯅꯪꯅ ꯂꯥꯛꯄꯁꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ, ꯅꯪ ꯁꯣꯏꯈꯤꯅꯤ, ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦꯕ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯑꯩ ꯀꯩꯁꯨ ꯁꯣꯛꯑꯣꯏꯕ꯫ ꯅꯪꯕꯨ ꯃꯐꯝꯁꯤꯗꯩ ꯂꯧꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯍꯟꯕꯁꯦ ꯑꯩꯒꯤ ꯋꯥꯁꯛ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯃꯅꯤ꯫ ꯇꯥꯝꯅꯥ ꯄꯤꯕꯥꯕꯨ ꯈꯥꯝꯖꯩ ꯈꯣꯟꯖꯦꯜ ꯇꯞꯊꯔꯒ, ꯑꯩꯅ ꯅꯤꯡꯖꯕ ꯃꯌꯥꯝ ꯃꯔꯛꯇ ꯅꯪꯕꯨ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯖꯕꯁꯤꯁꯨ ꯑꯃꯅꯤ꯫ ꯅꯪꯒꯤ ꯅꯤꯡꯖꯕꯗꯨꯃꯛ ꯑꯩꯅ ꯊꯨꯡꯍꯟꯗꯣꯏꯅꯤ꯫ ꯐꯔꯦ, ꯗꯗꯥ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯐꯖꯅ ꯂꯩꯔꯣꯀꯣ꯫ ꯍꯥꯏꯔꯝꯂꯒ ꯊꯣꯡꯅꯥꯎꯗꯒꯤ ꯐꯥꯎꯗꯣꯛꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯃꯆꯤꯟꯕꯥꯏ ꯀꯩꯀꯩ ꯁꯤꯠ ꯅꯥꯟꯅ ꯐꯖꯅ ꯇꯦꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯠꯄꯥꯟꯒꯤ ꯄꯥꯗꯣ ꯈꯤꯇꯪ ꯆꯣꯠꯂꯤ꯫ ꯉꯁꯥꯏ ꯊꯕꯥꯛ ꯄꯟꯈꯤꯕꯗ ꯏꯔꯥ ꯊꯥꯡꯈꯤꯕꯗꯨꯅ ꯑꯣꯏꯕ ꯇꯥꯏ꯫ ꯑꯗꯨꯅ ꯃꯃꯥꯏꯗꯣ ꯄꯨꯂꯞ ꯇꯥꯊꯣꯛꯈꯤ꯫ ꯊꯣꯔꯛꯄꯗ ꯐꯤꯔꯦꯞꯄꯒ ꯃꯥꯌꯣꯛꯅꯩ, ꯊꯛꯀꯠꯂꯤ ꯃꯁꯥꯗꯣ꯫ ꯁ꯭ꯋꯥꯏ ꯑꯃꯨꯛ ꯌꯧꯔꯝꯃꯕ? ꯑꯔꯨꯝꯕ ꯈꯥꯏꯗꯣꯛꯎꯕꯅꯦ ꯑꯩꯁꯨ꯫ ꯍꯥꯏꯔꯝꯂꯒ ꯆꯠꯄ ꯍꯧꯋꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯇꯨꯡꯋꯥꯏꯗ ꯆꯠꯂꯤ꯫ ꯇꯥꯝꯅꯥꯅ, ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯦꯂꯨꯡꯕ? ꯅꯪ ꯊꯤꯔꯛꯄ, ꯇꯣꯏꯂꯦꯠ ꯆꯪꯈꯤ ꯍꯥꯏꯕꯗꯨꯗ ꯂꯥꯛꯄ꯫ ꯃꯌꯥꯝ ꯂꯥꯡꯅꯩꯁꯤ ꯌꯥꯎꯒꯦ ꯍꯥꯏꯗꯗꯅ ꯅꯥꯏꯇꯣꯝ ꯂꯩꯔꯤ ꯀꯩꯒꯤꯅꯣ? ꯅꯪꯅ ꯑꯩ ꯁꯦꯟꯅꯕꯁꯦ ꯁꯦꯟꯅꯈ꯭ꯔꯕꯣꯏꯔꯦꯗ꯫ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯑꯩ ꯁꯦꯟꯅꯕ ꯁꯥꯖꯩꯗꯨꯕꯨ ꯑꯩꯕꯨ ꯅꯪꯅ ꯃꯄꯥꯟꯒꯤ ꯐꯖꯕꯁꯦ ꯎꯍꯟꯕꯤꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯗꯤꯅꯦ ꯑꯩꯅ ꯂꯣꯏꯅ ꯎꯍꯟꯒꯅꯤ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ꯫ ꯍꯩꯔꯦ ꯃꯤ ꯊꯦꯝꯕꯗꯤ ꯌꯥꯝ꯫ ꯑꯁꯦꯡꯕꯩꯅꯤ ꯃꯖꯥꯏꯕꯦꯝꯃ, ꯈꯪꯗꯦꯗ ꯑꯩꯁꯦ
ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡꯗꯩ ꯃꯁꯥ ꯈꯔ ꯋꯥꯏꯔꯒ ꯄꯥꯏꯗ꯭ꯔꯗꯤ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯕꯨ ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡꯗꯨꯅ ꯃꯁꯥ ꯈꯛ ꯈꯞꯄꯒ ꯄꯥꯏꯕꯅꯤ ꯑꯩꯉꯣꯟꯗꯗꯤ ꯄꯥꯁꯄꯣꯔꯠ ꯚꯤꯖꯥ ꯀꯥꯔ ꯂꯣꯏꯅ ꯂꯩ ꯑꯩꯅ ꯍꯦꯟꯅ ꯂꯥꯛꯆꯔꯛꯀꯅꯤ ꯇꯨꯡꯗ ꯅꯪꯕꯨ ꯄꯥꯏꯕ ꯉꯝꯕ꯭ꯔꯣ ꯄꯥꯏꯅꯕꯅ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯇꯜꯂꯤ ꯑꯗꯨꯗꯤ ꯄꯣꯈꯥꯏꯔꯁꯤꯅꯤ ꯅꯪꯒꯤꯁꯤꯗꯤ ꯃꯪꯂꯥꯛꯅꯔꯒ ꯁꯤꯕ ꯀꯤꯅ ꯇꯨꯝꯗꯦ ꯑꯗꯨꯅꯤꯅꯦ ꯇꯥꯝꯅꯥ ꯆꯠꯄꯗꯨ ꯁꯠ ꯂꯦꯞꯄꯒ ꯑꯣꯟꯁꯤꯜꯂꯛꯂꯤ ꯑꯃꯗꯨꯁꯨ ꯇꯥꯝꯅꯥ ꯂꯦꯞꯄꯛꯄꯗꯨꯗ ꯂꯦꯞꯈꯤ ꯁꯦꯂꯨꯡꯕꯥ ꯀꯩꯅꯣꯝ ꯍꯪꯒꯦ ꯐꯤꯔꯦꯞꯄ ꯃꯉꯛ ꯅꯣꯝꯃꯒ ꯍꯪꯉꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯏꯪꯒ꯭ꯔꯥꯖꯤꯗ ꯀꯔꯤ ꯍꯥꯏꯒꯦ ꯏꯪꯒ꯭ꯔꯥꯖꯤ ꯑꯃꯨꯛ ꯇꯝꯅꯤꯡꯉꯛꯏꯔꯥ ꯃꯤꯅ ꯀꯣꯔꯤꯌꯟ ꯇꯔꯀꯤꯁ ꯇꯝꯅꯈ꯭ꯔꯀꯥꯟꯁꯤꯗ ꯍꯥꯏꯔꯛꯑꯣ ꯁꯠ ꯃꯃꯜ ꯌꯥꯝ ꯀꯥꯍꯜꯂꯛꯀꯅꯣ ꯁꯠ ꯍꯥꯏꯔꯛꯑꯣꯕ ꯑꯁ ꯅꯪꯁꯤꯗꯤ ꯀꯣꯛ ꯍꯥꯏꯔꯛꯑꯣ ꯃꯤ I love you ꯇꯥꯝꯅꯥꯁꯨ ꯅꯣꯛꯃꯤ I love you too